ꯉꯁꯤꯒꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯑꯦꯁ.ꯇꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯦꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯜꯂꯝꯕꯗ ꯆꯦꯟꯅꯕ KNFPꯒꯤ ꯀꯃꯥꯟꯗꯔ ꯌꯥꯎꯅ ꯆꯦꯟꯅꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯅ NPOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥꯁꯤꯡꯅ KNF, UPFꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ꯫ JTC ꯅꯨꯄꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯐꯣꯇꯣ ꯊꯥꯒꯠꯂꯨꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯔꯛꯄꯗ MLAꯁꯤꯡꯅ ꯌꯥꯎꯔꯨꯕꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜꯗ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁ ꯏꯁꯨ ꯇꯧꯕ ꯆꯠꯂꯨꯕ OC ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯝꯗꯧꯔꯦ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯅꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯌꯦꯡꯁꯤꯟꯕꯤꯅꯕ PMꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ 3,000 ꯍꯦꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯏꯔꯥꯟꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯔꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯂꯨꯄꯥ ꯀꯔꯣꯔ 113.64ꯒꯤ ꯁꯦꯟꯐꯝ ꯃꯥꯡꯂꯦ ꯍꯥꯏꯔꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ 5 ꯑꯊꯨꯕꯗ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ, ꯑꯔꯥꯟꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯅꯕ ꯄꯨꯂꯤꯁꯅ ꯍꯟꯕ ꯂꯩꯇꯅ ꯉꯁꯤꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ, ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯇꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯍꯟꯗꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯈꯪꯗꯅ ꯁꯤꯌꯔ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯗꯣꯔꯛꯄꯗ ꯃꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯅꯝꯕꯔ 9233522822ꯗ ꯄꯥꯎ ꯐꯥꯎꯔꯛꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯌꯦꯠꯅꯔꯤꯕ ꯑꯃꯁꯨꯡ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯔꯤꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁꯀꯤ ꯑꯦꯛꯁꯔꯁꯥꯏꯖ ꯈꯨꯗꯤꯡꯃꯛ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯊꯥꯗꯧ INP ꯃꯅꯤꯄꯨꯔ, ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯦꯟꯁꯁ ꯍꯥꯟꯅ ꯆꯠꯊꯈꯤꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯗꯥꯏꯇ ꯂꯩꯇꯕ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄꯒ ꯂꯣꯏꯅꯅ NRC ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯒꯤ ꯆꯞ ꯆꯥꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯪ 2003ꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ST ꯂꯤꯁꯇ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯑꯁꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁ꯭ꯇꯦꯇꯁ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯕꯦꯅꯤꯐꯤꯠ ꯀꯌꯥ ꯐꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯑꯁꯤ ꯇꯧꯁꯤꯟꯈꯤꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯗꯦꯇꯥꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯗꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ 2022 ꯑꯃꯁꯨꯡ 2023ꯗ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯒꯤ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯗ ꯄ꯭ꯔꯣꯄꯣꯖ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯐ꯭ꯔꯤ ꯑꯦꯟড ꯐꯤꯌꯔ ꯑꯣꯏꯔꯣꯏ꯫ ꯊꯥꯗꯧ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯏꯊꯤꯅꯤꯛ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ
Sarkar amasung Government of India gi maikaidagi state asida census ki process kudingmak lepkadabani karigumba wafam asida thawoidaba tarabadi maduda thoklakpa afafatagi daita pumba mari lainaba authority singna pugadabani hairi Tha asigi taramathoigi numidang athengba pung taramathoi makairom taba matamda Kangpokpi district ki manung chanba Ireng Naga village da hojik Bharat Sarkar ga su sign taunaduna santi gi wari chathariba UPF ki makhada leiriba KNFP gi kangbu singna local miyamna sajaba waiting set thugaiba yakhaiba tauramba amasung KNFP gi commander Tiger Kipge na village chairman da kihalamba gi thawng adu Naga People's Organization NPO na akanba mongda condemn tawrokpaga loinana thodok adu da chenaba sing surrender torokadabani haina akanba warning tawkre NPO Senapati Publicity Wing na thadorokpa chirol amana hai KNFP gi kangbu sing aduna khul gi waiting set thugairamba tanatana khul gi waiting set ta cookie len amadi madudagi chatkhro haina iraga thamlamkhiba thodok adu khannaba hauba amasung asawba pokhanaba honaba thawongni asigumba thawong asi akanba mongda condemn tawi yaba ngamloi KNFP gi self style commander Tiger Kipgen Allies Thangboy Kipgen Allies Haugenthang Kipgen Ireng Naga village ki chairman da aki tujungba piramba amasung khulda attack tawgani haina warning tawromkhiba adu yamna serious oiba thawongni loinana region adu gi santi security amasung communal harmony da haktengnana singnaba amani thawong adu akaknaba khul amada attack tawbani haina NPO na lawde thawong adu naga miyam pumbada haktengnana singnaba amani haina lawi thawong adu khul adu gi miyam da akiba piba amadi public property sing yakai thugaibagi thawong kaktanatana communal gi oiba Haki tujungba pibagi thong ama oibana karigumba phibam amatada hariba thong asida Naga People's Organization na khangduna laithokloi maram aduna thadoksing aduda thodoksin aduda chenariba sing surrender tawdrabadi amasung makoina chathakiba thongsing aduga mari lainana chapchaba thabak paikhatrabadi Naga People's Organization na lonthokdaba bhabok ama oina tumina khak laithokloi karigumba mara laiba miyosing adugi mathakta justice puraktrabadi Naga People's Organization na madugi chapchaba pakum pigani mari lainaba authority singi maikaidagisu lairiba phibam asiga mari lainana pamdaba thodoksin thoktanabagi damakta athuba matamda Mathau taba thabaksing paikhatuna thinthaba tawdana justice purakadabani hairi Kuki singi lup ki NF UPF na logi wangmada Ireng Liangmai Naga village ki khulda chathakhiba thong singi mayokda Joint Tribe Council JTC na akanba mijeng changnaba warep lawkhre Naga Yellow Phurup sing Jeme Liangmai Rongmaidi Inpui Tribe ki apunba Joint Tribe Council gi information and publicity na thadorokpa chirol amada Kuki khulai paiba singna Ireng Liangmai Naga village da logi wangmada chathariba ka henba thong sing adugi mayokta akanba mijeng changnabagi damak JTC na sinduna athubagi oiba mifam ama Senapati district ki Makan Liangmai village da pangthokre mifam aduna Kuki khulai paiba singna Nagagi lamsingda narol da khundachilakpa phurup asigi resource singda khut thingjilakpa Nagagi hingbagi right ta khut thingjilakpa yauna phurup asigi traditional right ta aki akang pirakpagi thawongbu akanba mawongda yaningdaba phungdorakli mifam aduna Kuki khulai paiba singi mayokta warep kayasu lawkhi hariba warep sing adudi kumja lising ani kunmanga da yanakiba warol sing mapung phana thabakta onthoraktriba phawba Manipur gi Naga taba mafam singda Kuki changbada athingba thangba Ireng Liangmai tha asigi taramathoi amasung taranithoi da thokiba thodok aduda chenaba sing masak khangdoktuna chairak piba loinana makha taba warol ama thoktriba phawba socio economic amadi professional interaction singda khudaktagi athingba thamba haiba warep sing lawki Panba yabadi FNCC nasu Kuki sing Naga taba mafam singda chatpada athengba thamkhrabani mamang sahigi August 8 da Manipur lengak amasung Foothill Naga Coordination Committee FNCC na loinana MOU sign tawnaduna yanakiba wapam thabakta onthoraktriba phawba Foothill Naga All Kachar Road amasung National Highway 37 da Kuki sing chathok chasin tawbada athengba thamle haina lawthokiba laikhrabani Social media Facebook ta nupi amagi mapi thongdaba photo thagaluba miyoi ama Manipur Police Cyber Crime Branch na phagat pangamkhre pharba misak adudi Imphal East ki Basikhong mamang lekai degi Leisangthem Amarjit chahi 32 ni hairi thodok asigi matangda mamang chahi gi December tang 13 ta police ta torokhiba complaint amagi matung inna tha asigi 15 da mahak masamak mayumdagi phagat pangamkhibani
पुलिस दा victim oirabi nupi aduna tawrakhiba complaint adugi matung ina kumja lising ani kulhumdoi da mahak Amarjit ka Facebook ta thengnakhibani Amarjit na mahaki Facebook Messenger da tongan ban nupi kayagi sexual assault tawre haiba khanglakpadagi mahak ka mari tapna lapthoknanabagi damak mamang sahigi December tang 13 ta warep lawki madugi pakhum oina Amarjit na mahaki WhatsApp status da victim oirabi adugi Phi thongdaba photo upload tawrakhi hairi pulisna Amarjit bu phaba matamda mangondagi mobile phone manga phongba ngamkhi mahakna wahang pahum chathabada mahakka mari leinaba nupi singgi video record tawduna thamlamba matung social media da share tawi haiba khangba ngamle Hauzik lamdam asida lengak ama semba ngamdribasi India lengakna sanarakpa divide and rule da MLA singna yaurubadagini haina apunba Manipur kanba ima luki president el nganbina phongdokre thangmaiban thau club maisnam laikai da pangthokiba Dr Ambedkar Fellowship National Award phanglakrabi Soraisam Chanti leima okpagi thoronga mari leinana nongsup Imphal Palem ima apunba lupna sponsor tawraga pangthokiba thorom aduda el nganbina makhatana haikibada lamdam asigidamak kathoklaba ima oibi kayana award phanglakpa asi thagatningai ni masida nupi khudingmak haukiba chahi lising ani kulhumdoi dagi thoklakiba issue singda mangjil thaduna ajoba thodang loduna lakpa asida award kaya phangba yaraba ngaktani Manipurda laiminariba phuru khudingmakna ima leba kannaba angamba pangal thongna puthokpa tangai phade irang asina ing tapa puraknabagi amata ngairaba Lambidi aikoi chap manaba lingjelda mapaldagi changlakpa narco terrorist sing asi tanthokraba khaktada oigani maram aduna mapandagi changlakhiba narco terrorist sing asi takthokhinaba aikoi chap manana honaminaba changi punna honaminaraba khaktada hariba sing asi maipakpa ngamgani haiki Session Judge Urkhulgi Court na warrant issue tawkiba mioi ama mangonda warrant of arrest issue tawba lakiba Manipur Police ki officer ama thangna thilakbadagi chiramdore hairi laibaktiba thodok asi ngarang thokibani court ki order matung ina Somdal Police Station ki OC Inspector Krili James na khulai paidaba police personnel kharaga loinana Ukhrulgi Tali village da leiba first man Rungsung sahi 53 apokpa Kapangsui Rungsung kauba amagi yumda warrant of arrest adu thinba chatkhi loinana mioi asigi apokpi mamada warrant issue aduki matangda mayek sengna khanghanaba honaringai da court na warrant issue tawriba first man Rungsung asina thang ama lotsin puraklaga officer aduda attack tawrakhibani report asina makhatana hai first man Rungsungna Somdan Police Station gi OC gi thabakta thangna thinbadagi soktuna khudakta layeng chathanabagi damakta local health care center amada pukhatki loinana center asidagi makhatana district hospital Ukhulda refer tawki scenery memioi adubu makhatana OC asiga lakminakiba police personnel sing aduna overpower tawnaba khonabada amukasu attack tawnaba khonarakhi adubu Jesami ki SDPO ki command makhada district headquarter dagi ahenba reinforcement team sing laktuna general accused aduna mafam adudagi nantoktuna chenaba khona ringaida overpower tawduna phaki thodok thokpamda Ukhrul police ki OC su laktuna yengsilamki loinana thodok asida chenariba first man Rungsungi mathakta makhatana thijinbagi damak Somdan police ta criminal case ama lokhotkre Delhi da paisin khiba hanagi chief minister Nongthombam Biren ngarang numidang Union Home Minister Amit Shah ga unaduna pung amarong wari sanakre haina thajaba yaba paugi source amana hairi BJP Manipur Pradesh ki President A Sarda su Delhi da thungkrabani thasigi kuntaruk phawbugi manungda Manipur da lengak ama semlaba yai haina political circle marakta kanna ngangna ringai chairakta khanghaudana hanagi chief minister Nongthombam Biren amasung BJP Manipur ki President Adhikari Mayum Sarda Devi Delhi paisin khibani thajaba yaba paugi likhun asigi matung inna hana chief minister Nongthombam Birena ngarang numidang pung 10 tabada Union Home Minister Amit Shah ga pung amarom unaduna wari chanakre kari gi matangda wari sanakibage haibagi matangda official oiba statement amata thadorokpa leitrabasu unakiba aduda Manipur gi hauzik oriba political situation amadi anoba popular government ama semnabaga mari leinaba wari sanaramba yai hairi Nongthombam Biren amasung Union Home Minister Amit Shah unakiba adumakna Manipurda anoba lengak ama lakadoribara natragara president rule makha sangthagadoribara haibagi chingnaba political circle marakta phaunari khanghaudana hanagi chief minister N Biren amasung BJP Manipur Pradesh ki president A Sarda Devi na
Delhi paisinkiba adu party gi lusingba singna khudakta laknaba tha asigi 15 da khangalakpani adubu khuyongnabadagi ngarang oina chatkibani makoina BJP gi National General Secretary BL Santosh BJP gi North East Coordinator Dr. Samit Patragasu unaraba yai haina panakibani makoi anibu koksilakiba adu popular government ama semlakpa yana leire haina kanna ngangnariba asiga mari lainana center gi lusingba singna koksilakpa oigani haina su thajaba phongdoknari Iran da khongjang changsinbada sikiba migi masing lising ohum hele haidi adum oinamak lebak aduda tamna mahusagi pibamda hanjilakpadi haure Tehran gi lambising santi oina leire amasung dukan sing thong hangnaba haure chayol ama chupna internet thingjinbagi thabak chathaki ningsingba yai mamang sahi gi December 19 dagi lebak aduda sel thumgi pibam awaba mayok narakpadagi miyamna khongjang changsinba haurakhi khongjang aduda masjid sahum yankai hospital chambari ambulance chamaga taruk private vehicle humbudra mathoi Lai Kurumpham Hall Chamaga Taruk Miyamna Thugaiki Amaromda Iranda Laiba Bharat Macha Sing Ngarang Bharata Halakpa Honakre Hojik Lebak Adugi Oirakliba Phibam Yenglaga Bharat Sarkarna Iranda Lairiba Bharat Macha Sing Bharata Halaknaba Thokiba Advisory ki matung ina Halakpa Hokibani Hairi Mizoramda Kumja Lising Ani Kunmanga da African Swine Fever na Maram oiraga lupa crore chamaga 19.64 gi senpham mangle masigi manungda ok lising mapan chatre 13 sikre aduga laichet asi sandoktanaba ok lising ohum chatruk kun hatkre haina Animal Husbandry and Deputy Director Isthar Laljo Lian Ralte na phongdorakli mahangna hai March dagi December fawbagi marakta imung lising ohum chanipan humputeret romda sokhanki chaitheng asina kumja lising ani kunmari da lupa crore chahum kunsa 3.3 aduga lising ani kunmanga dana lupa crore chani kunmathoi gi senpham manghanki ASF asi ahanwa oina kumja lising ani kunmathoi gi March kunmathoi da Bangladesh border nakanda leiba lunglei district ta report tawrakhibani madudagi hauduna hauji phawbada ok lising humbudra nithoi sumna tara nithoi sikre imung lising tara nithoi chamanga hena sel thumgi chaitheng nangle punna lupa crore Lising ama sumna 13.kuntaret ki senpham mangkhre loinana sahi asida laichat asidagi ngakthoknaba ok lising yangkhaini thoi chamapon humbudra mapan hatkre lengangna kumja lising ani kulumdoi phawbada hatkiba okidamak ok loiba singda lupa crore 13.58 piki kumja lising ani kunmari da hatkiba okidamakdana lupa crore 13.33 center da thagatkhre masi center amasung state na chapchaba share tawgani adum oinamak ASF na sibada okidamak financial aid piroi hairi Makha tarakpa pauda Prime Minister na Divine Scheme gi makhada lakadoriba Sahi khara asida mapung oina chingi district hospital manga super specialty hospital gi thakta sewalagani haina health services ki director Dr. N Hemant Kumar na phongdokre wafamasi state blood seal national health mission Manipur ga loinana Federation of Indian Blood Donor Organization Manipur gi state chapter na pullaga chingmairong da leba classic grande da pangthokiba blogan lisingani kuntaruk hodopagi thoromda phongdokibani roadmap to 100% voluntary blood donation haiba hiramda voluntary blood donation and blood transfusion service in Manipur gi nomagi oina pangthokiba conference aduda health director Dr. N Hemant Kumar family welfare services ki director Dr. N Bino RIMS Imphal gi department of transfusion medicine gi professor A Rabindra Sharma FIBDO gi National President Bishwarup Bisbas IFBDO gi Manipur State Chapter gi President Premjit Moirang Themna mathang sina Chief Guest President amadi Guest of Honor sing oina charuk yakhi Makha tarakpa atopa pauda Pollution policy ningthina semduna thabakta onthoktaba maramna kumja lising ani kuntra taruk phawbada loktak pat ki phibam sokchillaktuna khusem gi pat ama oirakpa yabagi phibamda leire haina Manipur International University gi Vice Chancellor Professor Dr. Posungbam Kumar na phongdorakli masamak botanist amasu oiriba Professor Kumar na hai nongma gi ising mochilakpa maramna ningthi jaraba wetland gi saruk ayamba mangsilakle mahausana phanglamba pambi makal kayamrom su uba phanglaktre sahi kayagi mamangdagi loktak ki maramda thigatuna lakliba Professor Kumar na pause asida hairakli madudi loktak pat amasung masigi akoibada hauba pambi makal
chatruk chatret romgi matangda thijinduna lakpani isingda hoba pambi makhal kharana pat ki saktam kahendana thambada maru oiba thodang lauri tongan tongan ba pambi sing leitrabadi loktak pat su nongma nongmagi phibam soksilaklagani ramsar site da yauduna malemda maming chatlaba pat asi loktak pat ki tongan tongan ba mafamda phangliba pambi makhal sing asina ohelakibani haujikti loktak pat ki phibam aduki matik soksilakpa maramna thangana singba manak nakpa khungangi miyoi singna pat asigi ising sizinaba yaraktre malemda maming leiraba pat asida 18 pham oiriba maru oiba turel singi manungda nambul turel su amani imphal mayolgi maru oiba mafam sing phauduna cheliba nambul turel gi ising mochilakpana maram oiraga loktak pat ki ising su asum mochilakli haina mahangna phongdoki State holiday laukthoktuna state ki thakta major chongtham miyagi ningsing thoram pangthokpiyu aikhoigi manipur gi puwari ningthina khangdabana lamdam asida thokaningdaba thodok kaya thokli haina united chongtham organizing committee gi convener chongtham romeo na phongdorakli reclaiming the history of the manipur war on independence lisingam chanipan maripu tramathoi haiba thimda organizing committee asina bt park ta leiba exlat hero memorial complex ta pangthokiba chama taramathoi suba major chongtham mia memorial day lisingani kuntaruk amadi mia sing major warrior award yenthokpagi thoromga mari leinana phongdokibani thorom aduda acharya k brajamani sharma chanulal gi president ts ibethoi advocate dr H Narendra United Chongthams ki advisor ch lukhoi maitai advocate ch momon amadi United Chongthams ki Petrol CS Manglemjau Maitai su saruk yakhibaga loinana Mia Singh Major Warrior Award handak sahi asigi oina National Best Teacher Nandita Chongtham amadi National Best Handicraft Chongtham Ningol loya lakpida piduna ikai khumnabasu utkhi thoromaduga mari leinana United Chongthams Organizing Committee ki convener Chongtham Roman na makha taraduna lamdam asida leiriba miyoi singna aikhoigi puwari mayek sengna khangdabana amadi nainadabadagi thoganingdaba thodok kaya thorakli loinana major chongtham miyana lamdam asigidamak lauramliba thodang ningsingduna pangthokliba thorom asida state holiday lauthoktuna state ki thakta thorom asi pangthoknaba honaba phai amadi major chongtham miyana lebak asigidamak kathokpa amaga loinana lauramba thodang singbu tunggi mirol orakadoriba mahiroi singna mayek sengna khanganaba school ki syllabus ta hapiyu haina su phongdokhi Manipur Public Service Commission MPSC na sengdoktuna miyamgi chamamnaba kokhallu haina Kangleipak Student Association na thadokpa chirol amana hairakli KSA na thadorokpa chirol amana hai Manipur Lengaki Higher Education Department gi makhada leiriba Lengaki College singi Assistant Professor Samari ge taramapal MPSC gi kuthangda lognabagi damak haukiba December 5 da recruitment notice thoki notice adugi point number 3 gi educational qualification da palliba concern subject haiba tam adugi mahutta concern relevant alert subject haina December 18 da thokpa notice amada nauna chamdoraki allied subject sing asi Manipur University na kumjalisingani kunmanga gi September 12 da thokiba notice amada palliba sing aduni haiba wafam thamlaki allied subject asi UGC regulation lisingani 19 da pallabasu allied subject ki manungda challiba subject singi matangda MPSC na palliba UM gi kumja lising ani kunmanga gi September 12 da thokpa office order asidi PhD tawbagini amadi masi recruitment ga mari lainade haiba wafam miyamgi maraktagi thorakhi amadi allied subject ki matang asida tongan ma wafam kaya media da hamna rakhi masina maram oiduna recruitment asida saruk yagadoriba candidate kaya da aduki matik chamamnaba phawhanki adubu ngasi phawba MPSC gi maikeidagi nakhai sengba clarification ama phawba thamdaba amadi form thajinkhibagi matamsu sangdoktabana miyam amadi experience kaya da chamamnaba ngasi phawba phawhanduna thamlakli maram aduna MPSC gi authority singna atuba matamda hiramasi gi matangda miyam khangna clarification ama thamduna miyam gi chamamnaba kokhangadabani nakal amaromda recruitment asigi form thajinkhibagi thabak asidasu MPSC gi authority gi maikeidagi achouba asoiba amadi checksindabagi mami chauna tari kumjalisingani kunmanga gi December 10
ngakpigani mangada thokiba recruitment notification asigi personal modification ni haina kumja lisingani kunmangagi December 13 da thorakiba notice aduda online form thajinbagi matam asi kumja lisingani kuntaruki January 18 phawbani haina su iri aduga hard copy thajinbagi aroiba matamna tha asigi 18 ni haina MPSC na January 10 da thokiba notification amada mayek sengna palli matang asida thamjaninglibadi tha asigi 18 gi ahing nongyai phawba online form thajinbagi matam piraga hard copy thajinbagi aroiba matamsu January 18 da oirabadi MPSC asi January 18 gi ahing nongyai phawba office hangduna form loksingadoribara haibagi achokbu wahang ama thorakli asigumba section dabagi thawong asi MPSC gumba highest exam conducting body amana asum tawduna leirabadi MPSC da karamna miyamna thajaba thamgadoribano haibo wahang ama lakli asigumba phibam asida MPSC na lowba recruitment exam thajadabagi chang hengalakani maram aduna asoibasing asi semdoktuna nowna online amadi offline da form thajinbagi anoba matam lepiyu haina KSA gi maikeidagi apil tawrakli Makha tarakpa aroiba pawda editor kalamdagi machang oiba paw lokhatchari aikhoigi afongba yeknaba masak khanglakpa asi amadi laibak phabani Manipur gi apunbagi saktam kaiba yaroi Manipur da leiriba kanglup khudingmak ima amatagi machani aikhoi nungsi chanana hingminaduna leiminagadabani haiba asi majority community ama oiriba maitai singtana haiduna lauduna amadi lokhum thokpa tawdang adu lauduna su lakli loinana Manipur ga ngamkhai kannaba khonabadasu mangjil thaduna chongthoktuna thabak tawrakli adubu ngasidi Manipur majet tana thugaiba pamba Manipur da leiriba phurup singi manungda kuki phurupni haibasi mayek sengna taklakpa asi amadi maitai phuruki oinadi yamna laibak phabani haina logba yai nahal markhai aikhoigi asengba yeknaba kanano haibadu khangba ngamdana leirakpani aduga ngasidi aikhoigi afongba yeknaba asi kuki phurupni haibasi makhoina mayek sengna takcharakle maduna ngasigi mirol amadi tungi mirol oihaugadoriba singna maribak Manipurgi afongba yeknaba adu masak munna khangba ngamlabanina Ireipak Manipurbu yeknaba kuki singdagi kannaba lokhotpham thokpa thabak thoramsing adu chapchana lokhotpa sungsoi soidana ngamlagani chahi kayadagi Manipurgi apunbagi ngamkhai manungda nungsi chanana kuki phurupka amata oina leiminarakibani adubu yumdangbana kainaba longmapu yongna tanba haibagum makhoina Manipurgi apunbagi saktam thugainaba haibadi Manipurdagi tokhaiba kuki homeland ama sembada yumpham oiduna ngasi kuki singna maitai singi mathakta landa kaya chathari lal asida maitai gi yum kai kaya masing thingamdana mai chakre miyoi kaya sikre miyoi lising hompu hena relief camp ta changja pamloduna leiri maduna migi mayum mai thaba maral lejadaba mi hatpa migi mapot maran huranba nupi angangi phiji phina netpa khwaidagi sanga ge lichat chatpa Manipur thugaina bokhona ba afungwa yekna ba haibadu kuki singni haibadu ngasidi mayek sengna Manipur miyamna khangjaba ngamle adubu haujik kuki singna maitai singi mathakta landaba haurakliba asi maitai singna asengba lalni haina khandri maitai singidi haujik phawba lal haudri maitai singna asengba lal haurakpa tarabadi kuki phurup kaidongai da su senpham leiroi kuki phurupti lairadana malemda numit taba leiti haina riba British phawba mayoknaba lanfamda maitai singna lanthengna laklibani saheb mangak kaktuna maitai gi thawna lingjel chapchana utkhibani kuki phurupti apikpa phurupni haiduna majority oiriba maitai singna ngasi phawbagi machin manau oibagi meeting adu yengduna lakbani adubu ngasidi kuki singna maitai tumna hatnaba honabada natana Manipurgi ngangkhai nungdagi kuki homeland tanbagi thabak asi phongna chatharaklabanina aphongba maitai singi yeknaba adu kuki ni haiba khangle maduna ngasigi mirol amadi tungi mirol oihogadoriba singna Manipurgi asengba yeknaba adu masak sengna khangba ngamba amadi khwaidagi laibak phaba amani haiba yai aduna afongba yeknaba masak khanglabanina yeknaba amada yenggadaba mityeng chatgadaba chajat lichat amadi Maripak Manipur thugainaba khonaba miyoi mathakta maitai singna chapchana thabak paikhatuna Manipurgi apunbagi saktam kaidana thamnabagi khudongchaba ama pire haina lawi haujik oiriba phibam asida Manipurgi puwari Suriba singnasu logodaba tangai fadaba thodang asi yalongaidagi ngasi phawbada Manipurgi apunba saktam asi kaidanaba maitai phurupna lokhiba thodang sing adu asengba khudam changdam sing piduna Manipurda leiminariba
ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗꯁꯨ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤꯒꯤ ꯂꯤꯈꯨꯟꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯏ ꯂꯣꯏꯅꯅ ꯁꯦꯂꯦꯕꯁꯇ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯅꯕ ꯀꯅꯥꯅ ꯍꯣꯠꯅꯈꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯂꯥꯟꯊꯦꯡ ꯆꯠꯊꯔꯛꯈꯤꯕꯒꯦ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯕ ꯉꯝꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯇꯥꯏ